YouTube News Channel Kunganithoi Thingjinkhre India की National Security Foreign Relation amadi Public Order ga mari lainana aranba pau sandoklu haibagi damak India ge YouTube News Channel taraganipan yauna Pakistan ge YouTube Channel mari Ministry of Information and Broadcasting na Thingjinkhre Ministry gi IT Rule 2021 gi Emergency Power gi makhada hairiba YouTube News Channel kunganithoi Twitter account ahum Facebook account ama amadi News website ama tha asigi marida order ama thoktuna athingba thamkhibane YouTube channel sing asina Indian Armed Force Jammu and Kashmir yauna ta hiram kayada aranba pausing sandokle loinana Pakistan dagi chalaiba India ge mayokta laiba post kaya amasu social media account sing dagi miyamda saithokle masida natana India gi YouTube channel sing asina Ukraine da sathariba lan asigi matangda aranba wafam sing phongdoktuna India amadi malemgi leibak singa lainariba maridasu akaiba piba content kaya ama sandorokhibane ministry na Thingjinkhriba India gi YouTube channel singa dude ARP News AOP News LDC News Sarkari Babu SS John Hindi Smart News News 23 Hindi Online Cover DP News PKB News Kisan Tak Borana News Sarkari News Update Bharat Mausam RJ John 6 Exam Report DG Gurukul amadi Denver ki khabareng ne Pakistan ki Thingjinkhre YouTube channel sing adudi Duniya Meri Agi Gulam Nabi Madne Hakikat TV amadi Hakikat TV 2.0 ne Ministry na Thingjinkhre news website aduna Duniya Meri Agi ne loina na Pakistan dagi chalaiba Twitter account sing aduna Gulam Nabi Madne Duniya Meri Agi amadi Hakikat TV ni amadi Facebook account aduna Duniya Meri Agi ni India gi YouTube channel sing asina TV news channel kharage logo sing aranba mong da sizinaduna video gi thumbnail sing thamduna makhoi gi pawadu bo asengba mana bohnai India leingak na miyamda online news media gi kuthang da marichumba asengba paw piba ngambagi thorang sing leptana paikhatle IT Rules 2021 chanakraba matungda India gi YouTube channel singi mathakta action lawba handaki asina ahanba oire Cement concrete na Greater Imphal ge lambi sing semnaba CM gi da khanakhre AIIB ge senthang makhada crore lising ahum ga chamnga thadaraba yai Greater Imphal gi punna kilometer chamnga ga yankhairom sangba tongan ba lambi sing lupa crore lising ahum ga chamnga changna cement concrete hairaga semga daure hiram asigi matang da yauna lamdam asida paikhaliba externally added project singi matang da Chief Minister na preside tawduna official singa loina na review meeting ngarang Chief Minister Secretary ta pangthokre Manipur da BJP gi laingak lakraba matung da lamai shakpagi thokdok khwaidagi yamna thokhe state asigi khwaidagi yamba oina kumja 2020-21 da lamai chakpagi thokdok lising tratruk ka chatruk taraga mapan thokhe Manipur da BJP na lusing balangak asina kumja 2017 da lakraba matung kumja 2018-19 dagi state asida lamai chakpagi thokdok thokpagi chang lepa laitana hengalaktuna kumja 2020-21 da state asida khwaidagi masing yamna lamai chakpagi thokdok thokhe laingak ki official record ki matung ina haukiba kumja 2002 ge March tha dagi 2003 gi March tha fawbada state asida lamai chakpagi thokdok lising ani ga kun manga thokhe kumja 2003 dagi 2004 phawbagi matamdana lising manga ga chani nifu ga taret kumja 2004 dagi 2005 phawbadana lising amaga chahum taruk kumja 2005 dagi 2006 phawbadana lising manga ga chani pan humbudra ga humdoi kumja 2006 dagi 2007 phawbadana lising aniga chamapan tara humdoi kumja 2007 dagi 2008 phawbadana lising aniga chama humbudra ga taret kumja 2008 dagi 2009 phawbadana lising manga ga chamri ama thokhe kumja 2009 dagi 2010 phawbadana lising mari ga chahum yankhai kumja 2010 dagi 2011 phawbadana lising ani ga chamnga kunthra ga humdoi kumja 2011 dagi 2012 phawbadana lising mari ga chani marfu ga nithoi kumja 2012 dagi 2013 phawbadana lising ahum ga marfu dra kumja 2013 dagi 2014 phawbadana lising ahum ga chama nifu taruk kumja 2014 dagi 2015 phawbadana lising mari ga chahum humpu ga mari kumja 2015 dagi 2016 phawbadana lising amaga chamapan humpu ga taruk kumja 2016 dagi 2017 phawbadana lising amaga chatret yankhai ga mathoi
Kumja 2017 dagi 2018 faubadana lamai chakpagi thokdok lising ani ga chatret marfu draga nipan thokhe. Kumja 2018 gi March dagi mathangi chahi 2019 gi March tha faubada state asida lamai chakpagi thokdok na lising manga ga chanipan kunmari yauna thokpa thengna khe. Masigi matung kumja 2019-20 dana hena wangkhalatuna lamai chakpagi thokdok lising nipan ga chahum humbudraga ni thoi thokhe loinana kumja 2020-21 da state asigi record ta khwaidagi masing yamba oina lamai chakpagi thokdok oina lising 33 ka chatruk taraga mapan thokhe. Adubu COVID laikchat manung haukiba chahi 2021 dagi 2022 ge March asi faubadadi lamai chakpagi thokdok asi khara hantharaktuna lising 8 ka chahum marfu ga taruk thokhe. Sel sabagi case da fakiba accountant jail yaukhre. Manipur lenga ki Vigilance and Anti-Corruption Police ki team na haukiba March tang kuntra da Sanjat thumjat tawbugi maral sidaduna pharaga wahang pahong chathanaba police custody da lerakhiba Treasury Office Thobal gi senior accountant MD Abdul Hai ngarang Court of Special Judge PCX na kaisum sangda thajinkre. Bosem na lauba HSLC exam haukhre mahairoi ama tanthokre. COVID-19 pandemic matung da ihan hanbo oina Board of Secondary Education Manipur na lauba HSLC gi physical examination haukhre. Ngarangi parikya hauba numitta Yumnam Huidrom Government High School Center dagi mahiroi ama nataba pambai siznarambagi damag tanthokre. Bosem na lauba exam asida punna center chamaga marfudraga nithoi da mahiroi lising kuntraga mapan chatret humpu marina exam thakhe. Punna mahiroi lising kuntraga mapan chatret humpuga mari asigi manung da nupa mahiroi na lising kun chamri tara aduga nupi mahiroi na lising taraga mapan chahumga yankai mari ne. Exam center chamaga marfudraga nithoi da parikya thariba mahiroi sing asigi manungda government ki mahiroi lising nipan samnga nifuga humdoi aided school gi mahiroi lising amaga chatruk yankai ga nithoi aduga private school gi mahiroi na lising kun mapan samnga ga humpuga mapan ne. Adumakpu exam asi hoba numitta Yumnam Huidrom Government High School Center dagi mahiroi ama nataba pambai siznarambagi tanthoki basi natana atopa center sing da sigumba thokdok sing thoki bagi pau laite. Uniform set taba mahiroi exam thangano mahiroi sing na mahiroi ge oiba uniform set laga exam thadaba sing khudak tagi athingba thambiyu amade nataba pambai siznaba thingnaba hena kanba thabak lakhotpiyu haina Democratic Student Alliance of Manipur desam na phongdorok le. MPP ge interim president gi mikhal April taraga nithoi da pangthoklaga ne. High Court of Manipur na takiba order matungin na tha asigi taraga nithoi da MPP ge interim president gi mikhal pangthoklaga ni haina Chief Electoral Manipur Rajesh Agrawal ge cherol man haire. Kamjong da angang kaya lai thoktuna nare. Kamjong district ki Kasom block ki manung da laiba Tangkhul Hundung khunda yamdrabada angang taraga humdoi lai thokpa manba lainana nare haire. Aroibada tabiriba pumnamakpu thagachari.